Manipur top signal gi maikhe gi marui ba pawkra hanur Pakistan military sing da apama matam na khut hanana ba ayaba pikri Indian Armed Forces na terrorism gi lepham mapan da misal kapsindra landakra ba matungda Pakistan gi mifam na Pakistan military na matam ama de hekta apama mafam amasung apama mong India da khut hanana ba ayaba pikri Pakistan Prime Minister Shehbaz Sharif na preside tawduna cabinet minister sing tuan service sing chief sing amasung senior officer sing yauna oiriba phibam adu khanana ba pangdoki ba leba adugi National Security Council gi mifam na leba adugi armed forces sing da apama matamda mapham da amasung mawong da khut hanana ba ayaba pikhibani Pakistan ki National Security Council gi statement aman hai UN Charter gi Article 51 gi matungina Pakistan ama sangak thoknaba apama matamna mafamda masum mawong adu khallaga Indian strike adu laikhidraba Pakistan gi miyam gi laman khumbu oina khut hanbu gi right lei hiramasiga mari ledana Pakistan gi armed forces bu mathau taba action lokotpada ayaba pikri hari Prime Minister Sharif na cabinet mifam ama pangthokna ba thorang tori masum marik sumbu wapam sing parliament ki khutang na miyam da khangan gani hari mifam aduna India na satharaki ba thawong adu khatna ba hobune masum lo ne ya da ba mong da satharak ba lani NNSC na thawong adu akan mamong kandem tawi loina madu Pakistan gi maning tamara khuting jalak pani hari India na nupi masum angang yaw no misam singi laifumda target torpo siam na ka hen masum ikai ngai oiba thawong ni loina madu mioi bi gi misat na ti masum international law bu khungkaw na bani statement aduna makhata na hai wakhal na sagat pa terrorist camps singi mingda India na misam yam laiba mapam singda target tawri maduna misam kya asiana nangan khri Masjid jauna infrastructure kia akai to ithonkri India ki strike aduna gaflebak singa mari lenaba commercial flight singa setting pibagaloina flight tong liba passenger leasing kaya da khudong sahandri ayo angan mada sata khiba India ki strike adu yamdra bada miyoi kun ga turuk sire masum nifu ga taru asu open nankri haina Pakistan army na phung thokibani loina Pakistan territory manung la terrorist singi kem lai haiba India ki wapam Pakistan yaba ngam lo haina NSC की स्टेटमेंट अदुर सुपाली हरी अमरमदना नोपी द कतिना थिल्लोब नुपा जेल थाजिंख्री थास की मरीद सिटी पुलिस न कोनबा औना कैथिल की इबोहल साइकिल की मायोकनाबद नोपी अमाबु मंगक समद कतिना थिल्लोबनि हाइबा सगोलबन सलाम लैकाय दिकी खुराइजम Davis Imphal West ki Chief Judicial Magistrate na Judicial Custody da rima lawduna thas ki kungam mathoi fawba jail thajingkhri Police na wang sathabada thas ki ani ki numidang pung 8 rom tabada napi asina Davis da ki lupa lising gu songwa namduna lokhi lauki ba sanpam madu pirak na ba kyar khana haira ba su nupi asina tasin usina dana supi pirak dana leibini hari Sanpam masi Davis na thabak suruba ki phanglak pa sanpam ni napi asina siena du pirak tabadigi Davis na napi asibu koi thi duna lakpadigi thasigi mariga yukta thawdo thokliba mapam adura thenaki thengna badura nupi aduna lokiba sena du pirakna bahai ki adubu CNP gi mutta makhoi ani gi mark ningai sangdan naraki laukiba sanpam adu supi pi roi tawning ba tawro haina nupi aduna Davis ta thambak diari phiba madura Davis na marak nakpada leiba dukan sangduna pot leigi haina taksina duna dukan adu gi kati lauthoki amadi nupi adu ko ngai wari sanaraba matung nupi adu gi mangak samda kati aduna anirak thinki hari Napi aduna laimai ta aduna laibatuda amuka su fuki heba wapam police na Davis ta wong pong chathabada khang mangam lahiri ko na wapam sing adu ningthina tarba matungda Davis puthas ki kunga mathoi fabu jail da thajin khibani atopa pa omana Indian Air Force na Pakistan amadi POK da air strike chathabada terrorist humdra hen hatkri Pakistan LOC da nongmai kapsin na khut halakpada misam taraga manga siri ngarang hing nungyai Indian Air Force ki kunga mari projectile missile sizinaduna Indian Air Force na Pakistan amasum Pakistan occupied Kashmir POK da leiriba terror group Lashkar-e-Taiba amasum Jaish-e-Mohammed ki tuan ba ke mapan air strike satakri Indian Air Force na satakiba air strike aduda Pakistan amasum Pakistan na base tawba terrorist organization gi terrorist humdra hen hatkre amasum humfu yamna asu open an khari air strike aduda Jaish-e-Mohammed ki lusingba Maulana Masud Azhar gi imung munungi miyoi tara masumak naknaba miyoi mari khatkhri haukibe April kungani thudi Jammu Kashmir gi tourist spot ama oiriba Pahalgam na Pakistan amasum Pakistan based over terrorist organization singna terror attack sathabda Nepal gi national amu yauna India gi punna lam koiba miyoi kunga taru khatki pathawdo du gi matungda India lengang na laman kumboina ngarang hing nonggai matung pung amata pa matamda haribe attack adu
Indian Air Force na satakibina haidi. Ministry of Defense na thokpa sirol amagi matungina Pakistan amasung Pakistan occupied Kashmir da leiba terrorist ngi tuan camp mapana ningthina plan tawraba matungda haibi eti edu satakibini haidi. Ngarang Indian Air Force na attack sataduna terrorist humdra hen hatkibi attack adugi mangoinana Indian Army ki official microblogging site is da we are ready to strike hana mingthana ba video message amasung post tawrakpa lekhi haidi. Ngarang Indian Air Force na Kotli da ihing nungyay pung amaga minute mari Laskar i taiba kem murid keda pung amaga minute taruk tagina pung amaga minute tara Jais i Muhammad High School Pahalwar Pura da pung amaga minute tara kani thoida amasum terror camp Muzaffarabad da pung amaga minute tara ka teret terror camp Bimbar da pung amaga minute tara ka mapan terror camp Sak Amru da pung amaga minute kun gani thoi terror camp Gulpur da pung amaga minute kun nga mga amasum additional LET camp Murikeda pung amaga minute kun gani pa na attack singadu hariba pung pham singa sida satakibine hadik nakalamarom the Indian Air Force ki mekedi ki Pakistan amasum Pakistan occupied Kashmir lairib tuwan ba terrorist camp upon air station taduna masing yamla ba terrorist ki hat ki badu ki pakhumoina Pakistan Army ki mekedi ki Jammu and Kashmir ki line of control LOC da lairiba puns amasum tang the reason masing thingam daba firing amasum apaba makhusu khulai sejina duna khut halakpada Jammu and Kashmir gi misam taraga manga sikre amasum yoi nifugom do aso opan angkri haidi be te adu Indian Air Force ki mekedi air station thabe hek thangnaba mikupta haibadi ehing nongai matung pung amaga minute manga taba matamda Pakistan security sing ki mekedi gi minute kun ga manga sumna apaba makhal gi sukulai sing sejina duna khut halakhi bani haidi Pakistan Security Force na kut alak padu Indian Army ki mekedi ki kutak ta kut anki adu bo hairi pa thawdo du da India gi misam taraga manga masum yoi ni fugum do asu open nang khibni haidi makhasa tarak poina to papa Pakistan India ne misal kapsin nu miyoi kun ga taru khatri Pakistan gi mapham punamak ta red alert lakthokre misal gi pakum sapsa na pigni haikri Pakistan gi Muzaffarabad Kotli amasum Bahawalpur gi Ahmad is the India na misal kapsin nu landa ki badami yoi kun ga truk shi ni fugo tar rom sok laina Pakistan lan mina phong dorakri Inter Services Public Relations DGI SPR gi Director General Lieutenant General Ahmad Sharif Sauduri na India gi landa du pikliwa angam siki paglo na kaya man aso open na ki haidi ngarahin pawmisung unaba da Lieutenant General Ahmad Sharif na phungtu ki bada pangdraba yekna bu oidi bi India na leba du leiba Bahawalpur gi Ahmad East leiba Subhanullah Mox Kotli amasum Muzaffarabad air station taduna landara khibni Pakistan gi Air Force na su jet sing season duna India gi matat landana gi thabak sing thari haina Ahmad Sharif na phungto ki baga loina leba gi Air Force gi jet sing mathau taw honkhre India na Pakistan gi ngamkhai lansin duna landara khli bisi yamna pangdaba musum ikai ngai obu thawong haina phongdo poloina thawdo si gi pakum Pakistan sumatik sana pi gi haiki loina section thorang gi lokhat poina ngarang Pakistan pungba elat lok thokre loina leba adu lari bo hospital sing matam supa thorang tawdunu loina bo wapam phungdo ki baga loina Islamabad amasum Punjab province ta leba mahiloi sang puna mak mathau lephan khri hari Manipur top channel gi maikeri gi marui ba paukhra panam pausi ri gi lakusaraga governor na Sandil satuna law and order gi phibam yengsin khri governor Ajay Kumar Bala nang ngarang border district am oiba Sandil satuna mapham adu gi law and order amadi administrative development gi matana yengsin ki ba loina district library central amasum information technology center ama district headquarter hangdokri Governor Ajay Kumar Bala na siya lawduna Deputy Commissioner gi conference holda review mifam ama pangthokduna district asida center na sponsor tawba scheme singi thabak thoram singi matangda yengsinki mifam aduda Deputy Commissioner L Nandakumar amasum atai district level officer sing sharuk yakhi loinana district ki miyam gi yepa thorangi tamak paket diba thabak singi matangna marik sum wafam sing governor da pawngki mifam aduda sharuk yakhi bi SP Sandel Babitarani District asida law and order maintain taunaba lokhaliba security thabak thoram singi matangna marik sumna governor khanki governor Ajay Kumar Bala district asigi miyam gi damak pakhaliba thabak sing mapung pana lusinuna miyam da mapung pana kana ba phangana ba pakta piki governor gi khongsat adu district asigi civil society organization CSO singi lusingu singasu unaduna warisanaki governor Sandil district headquarter da thunglaba district asigi deputy commissioner SP amadi
DLO singna taramna okhi nungairaba paujal ama NEET aspirants gi puduna laksari Bio 360 NEET Success Center gi NEET 2026 gi Biology Foundation regular course admission May gi date manga dagi thab haujare May gi tang kun ga 2025 ni thukwa numita gina class haujarakani limited Sydney ahanba lakpa satra taraga manga special offers pijagani facilities khara palabada regular test series amasu mock test series printed NCERT based study materials hena nungairiba man affordable fee oijabaga loinana installment 60m da pibigi khudong sabu pijari kupa marul gi dama akhoi contact number 8575587677 natragana akhoi gi address hodam lairak opposite kaisampat oil pump da lakpiduna akupa marul khangbi biyagani Atop Paumana Manipur Civil Defense Mock Drill Pangtokri Manipur gi mapham manga Imphal Chuchampur Ukhul More amasung Ningthau Khongno Operation Abiya Civil Defense Mock Drill mai pakna pangtokri Maruina mock drill si India amasung Pakistan gi marakta umkhanaba hengalakpa maramna emergency mathau taraklabadi haina duna India lenga ki Ministry of Home Affairs na lokalakpa thoramani mock drill si awangpuk state sing yauna laibas ki mapham sani ga yankhai ga mapanda pangtokri Imphal gi oina mock drill do DC Imphal West mapung oiba thaudang loduna Home Department Police Department Fire Service Civil Defense Health Department Education Department MSPDSL State Museum na kusamnaduna Johnston Higher Secondary School State Museum BT Park amasung Fire Service ki complex ta pangtokhi mock drill adu da matau kram na ear strike tarakudagi section tharang lakhot kani haibana sing miyamna takhi Ear threat lakpada silent khongbi ki matang na sumiyamna ningthina khanki ear strike tarakpa matamda NDRF SDRF amadi NCC personal singa logada ba thaudang singsu sugaina takhi loinana health department na lorakpa thabak thoram sing sumiyamna ki loinana ear strike tarakpa matamna miyamna kari tawgani haibigi matang na su Imphal West ki DC na miyamna takhi ngarang pangthokiba mock drill adu nungthil pung 3 dagi nungthil pung 3 ga minini phuga manga phawbus takhi mock drill adu da bomb pokhaipa mafam singda fire service personnel singa logada ba thaudang amadi ear strike ki threat lakpa matamda silent khongmana singba sing class tokhi la lakpa matamda miyam amadi mari lainaba singa paw phawdok phawjin tawnaba control room hangdoknaba amadi paw phawnaba phangdraba matamda matau kramna paw phawnagani habigi matangna khanakhi ngasigi mock drill aduga mari lengana Imphal West ki DCM Rajkumar hai ngasi pangtholiba mock drill si miyang ki mit mai oina basathabani mock drill tawre haiduna hekta bomb thadarakadaba madi ear strike tarakadaba nati ear strike laklabasu mi paiba tawi ganaki Chuchampur gi oina district administration Chuchampur na simduna Chuchampur gi tuinomda leiba Jawahar Navodaya Vidyalaya da pangthokhi mock drill adu district asigi mari lenaba official singyauna mairoi singju saru yakhi Amaramnana School campus manungna security singna operation sa thana pohot narambagi mayokta khongjang sangsikri Imphal East ki Khundrakong Kendra gi manung sanba Pukhau Terapur leba Peace Ideal Academy ki campus manungna security force na school adu ki authority ki aya yauduna operation sa thana pohot narambadana tana mahiroi singda aki akhang pirambagi thawong yaning di haiduna Peace Ideals Academy ki oja singa madi mahiroi sing school gate mamangda wokat khongjang sangsikri Wokat khongjang aduga mari lenin school adu da oza oiba man phungdorakpada nan security force in school adu gi authority ayaba mati yauduna operation sa thana bo hotnarambe ki thawong yaningde school asi kumja english ngani ka kun go humda gi me humda gi horakhi bi irang sin maram oiraga school asi hawdokpa ngamdana lakhibane masidisna tana Pukhau Terapur hariba khulas koki singa nakna leiba red zone gi mafam mane mafam asida mairoi sing larik tamhandabi yadi haiduna handak sei isitigi school asi wano hawalapani Karigum school adu singnaba lerebasu Imphal East ki SP amadi mafam asi koliba police station adu mangjongna school authority ga ori shananaga yanaba magi makhada tawrama tarabadi laikai miyamna su security force ki mateng hena pangnamgadabani adubo khangawdun school adu da class tawringai da aki khang nangalaga satharama thawong adu di nuaite ki wakat khongjang adu da we condemn the act of Sagolmang Assam Rifles top criminalization no guns in our school Education zones not a war zone haiba placard sing pai duna security force na chatharamagi thong yaning da butki maka satharak poina to pa folks laingak pasina puksel khoisel tinada badigi lamdam si thengthang kyarak ta awaba mayuk na bani Professor Gunindro
Laingakpa madi phamnaibasingna puksel khoijal tinadaba madi nungsinadabadagi lamdam asi thingthang kyarakta awaba mayuknabani haina AMUC gi BC Professor Paunam Gunindro na phongdokri hariba wafam asi ima leisem ina loisang sinduna puning khuntinnaba yaipidal sakhangnaba numika mari leina ima leisem ina loisang gi anauba satkoi production ima lemarel kulum sidabi lehau satkoi amadi hoi saithek sanoi satkoi ngasi nongpok singu thong mitay laikol thalo sipi lok seloi lamai singda sapong magi thorom da phungdokibani thorom madu Manipur University of Culture gi Vice Chancellor Professor Paunam Gunindro ima laisem ina loisangi President Maikram Sumati Balasar yakhi BC Professor Paunam Gunindro na makhatana hai lamdamasi mahimasing lining lisatamadi harau kumai da award pa leitaba lamdamani lamdamasi jago ise amari thang ta da stop top matik magaliba lamdamni adu lamdamasi thingthang kya da awaba kya mayu na duna lakli matam dugi thingnari ba awaba khutima ekoi da para tambiba ngakthani ngalinge matam digi hauna thingthang kya da thengna ki ba awaba singa duna angak popibam da phawbu lakhi saitre khunta ko mayu naraba matung amuhana semga sagatuna ma tapna lereklaba matamda tangkak ki awaba kya mayu na duna lakhi masi maru oina Langak pasing amadi phamnai basing na puksel khoijal tinadaba nungsinadaba kayadagi thorapani khudimak na thairaga mangna tariba asoiba khudimak semdoknaba punsin baibisina khwaidiki maru yaki mangna makhatna hai ina chatnabi asina punsin bar asobu thaudang loguni thajai puramsat tigi hauna lonchat yokhatba tangai phadi haiba gurunana ipanat ipunat hana khekatnaba panthawna pukhalakpa simak sakthok saiki thauramadu saruk yaraduna umang laikan ba apun malup ukalgi General Secretary Mutum Manitona hai aikhoigi nat kyoeba phije chaksar tangkak ki satkadaba phizol sing tungoinaram laga anawba mongda setnarakpa sina mitei fruit mutpegi khongtha amani mitei mutka dawri haina aikhoi punamakna sinda sonari adubu mitei fruit mutana kaidawgadagi haibadi khanaba udi aikhoigi nat chanabi ngakpa mathau tai haina phongdoknarabasu ayamana ngakpagi mamitadi aikhoigi nat chanabi kya si kauthokhtuna mitokki chanabi da ahenma tanarakpa saksa yuthak phizet laiting na ahenma tanarakpa sida mitei furup asi mutpegi lambida khongthangjalakpagi masa amani haibada hama matokrai mamangai digi paipu singna thambirama chanabi amadi phizet saksa sing kauthokpa sunhoi furup asi mutana ba hona ba habisi aikhoi khuding maki thawdangni mangna hai panthau gi laifam lena sida mitei mutpa yadri haina panthau na aset pu wakhalon ma pibdana tana laifam lena sida mitei hingalakpi gi lambi ama oiri habisi khangmina saiki tentang na sumna myam na thamjaram ge duga hausi koina di myam pau sum matang sa lusinjarage ma sum khata ba no ba update myam punanga mina sena channel sigi ma ke di ki thamjari